Paukse di yumpam iba maru iba pau khara update tawjari. Afghanistan da Nupi amana mapa mama Hakchinna Taliban ki fighter Chongthduna Hakchinna. Afghanistan da Nupi amana mahake Mana-Mapa bo Hakchinna Taliban ki fighter AK-47 na Chongthduna Hakchinna haina official source amana phongdokle. Afghanistan ki central province oiriba Ghost da leiriba Laisabi masa Kamargul kauba amana Taliban ki fighter sing laklaga mahake Mana-Mapa sing Hakchinna militant sing adubo AK-47 na Chongthduna Hakchinna Taliban ki fighter sing aduna laklaga Kamargul ki jumda attack tawrakhe matam aduda Taliban ki fighter sing aduna Kamargul ki mapa thirakhe masida mahaki mamana militant sing aduba thingnana bu hotnarubada nonghaina Chongthduna Hakchinna masigi matung tarakpada militant sing aduna Kamargul ki mapa adubo puthokla nonghaina Chongthduna Hakchinna badagi Kamargul na makoi ki hana leiriba AK-47 amma pairaga Mana-Mapa bu Hakchinna Taliban ki fighter sing aduba Chongthduna Hakchinna ne man AK-47 kapkhiba aduda atop Taliban ki fighter kharasu asokapan nangkhe Kamargul ariba Nupimacha asi masagi sahi taraga maridagi tara taruk phawgi manungda leiba Meoi ne Afghanistan ki oina sahi masingi chang asi sapchana khangba ngamde masigi matung tarakpada masing yamlaba Taliban ki fighter singna Kamargul ki jumda laklaga attack chatharakhi adubo villager amadi pro government militia singna nongmaina kapnaraba matung da Taliban ki fighter sing aduba tanthokpa ngamkhe Afghan Security Force na Kamargul amadi mahaki manaw Nupa bo sa phagadaba mafam yengduna hongdokre haina provincial government ki spokesman oiriba Muhammad Aref Aber na phongdorkhe incident adugi matung tarakpada social media network na mafam aduda changchilakhiba ka loina na Kamargul ki thauna faraba thong adubo thaganakhe social media network ki musing aduna Kamargul na headscope upaga AK-47 ama paiduna leiringai safam adu social media da thadoknarakhe Kamargul ki Taliban ki fighter singna hatkapa Mana-Mapa adu amukhan na halaklaroi adubo mahaki thauna lingjen phaba aduna laman khumba ngamhaukiba adu taseng na thagatningai masak oi Taliban ki fighter singna villager singbo government Afghan security force ki informant oi haina hatpagi thong sing asi adumak leptana chathadun lakpa thong amane handaki tha khara ki matam asida Taliban ki militant sing asina security force da attack tawbagi thong sing chu engalakle masi maruina hokiba sahi taraga mapan rom chupna American Afghanistan da sathariba lal asi loishanabagi pandamda Taliban ki mihut chinga Qatar ki capital Doha da unadura santi ge wari sana khebiga loinana Afghan government chu phajinduna leiriba Taliban ki bandi chamri thadokiba laikhrabane atop pau amadana Chahi Nouribi Nupimacha ama Ejat Manghankhiba Hakchinna lawe COVID-19 ki lockdown manung asida sangkayum pampulai lokpi lairak macha da dukan phamba MD Siddiq Ali kauba Meoi amana laikai adudagi Chahi Nouribi Nupimacha amana pot leiba lakpada lockdown ki khudong chaba lauraga dukan manungda kausinduna nampuda nupi oibigi Ejat Manghankhiba ki thodok adu MMWO women wing na yamna Hakchinna lawi aina lupadugi women wing ki convener MK Sopina phongdorakle mahakna makhatana haikibada asikuma thodok asi lamdam asida noma kangdana tholakpa asina nupi oibisingi hingbagi hak khongaunare nupi singbo samas asida manaba thakta puraknaba sarkar amasung civil society kayana hingnongtil tumba chaba khangdana honarabasu asiguma thodok wathok kaya asina nungde ising aibagum thokle khonai asipa sakhotnanaba awangba thakta pukhatnaba honabada nupi oibisingna lawriba thodang sing asi asigumlaba nupi oibisingbo namja namtektuna Ejat Manghanbiraba mi amagi punchibo laikha tahanduna khangu thakta losinbiba asi matam chana wail chathaduna chairak pihogdaba taragade yai abagi matagum mathang thodok kya chatharaktuna nupi sing jumdagi mapan tholaktaba taragade khunai asi hiram khudimakta sotharba khunai amu oirakloi haingai leite loinana sanggai yumpham pulai lokpi ki thodok aduda chenariba mara leiraba Meoi adu lo pairiba lenga ki authority singna lo ki oiba piba yaba chairak athubada bigadabani ainasu bhagna makhatana phongdokhe Maragasida Pung nipuganipan ki manungda Wakhal Taminnagadabani haukiba August 15 thangjonamit ki numidang wairam pung manga taba matamda moijing language dat leiba mes ruhina mapuroiba Maulana Basir Ahmad kaibung mai lekai da chatpada rohina gi yumgi mayok na badat leiba dukan da asa athak leige tawringai da uhang pahung tawdana laikai adumakta da leiba MD Ithemba MD Achauba apopa MD Salim asina mamanglom dagi nungdum amade sektumna thajilakpada rohina gi mai amadi chinda panbaga loinana yagi yakhongchu tatuna gyan manghantuna leimaida takhe khudakta rohina ki loinaba Maulana Basir Ahmad amadi apokpa nahamchaga loinana jenemsta pukhatki haina All Manipur Muslim Development Committee AMMDC gi serol amana haire serol asna makha taraklibadi rohina nung amadi chektumna tharamba MD Ithemba amadi Achauba machin manau ani mafam adudagi nanthokhtuna chenkhe tholiba thodok asigi matangda Thopal Women Police Station da wakatpa chatpa matamda Haujik malem ki oirba COVID-19 ki laichat asina maram oiraga case lawde haina harakhe
loina mes ruina hojik mak thakum puri bini nupi da khut thapa aibasi pang da bagi lisat ni asiguma thawtok asi matam punamakta AMMD sina yamna Hakchinna lawi tholiba thawtok asigi matang da pung 9 gi manungda bhap Taminnagadabani karigumba thawoidaba taragadi AMMD siga wakhal manaba lamdam asida leiriba CSO singa chapchana thengnagani haire nakalambaromda Andhra Pradesh da Nupa ama COVID-19 positive Oiduna Sikhibagi Wahouda Emung Manunge Meoi ahum Turelda Chongthduna Sijakhre yamna tangna amadi thajadana thokpa thawthok ama oina Andhra Pradesh ki West Godavari district ki manung chanba Kobur village da Nupa ama COVID-19 positive Oiduna Sikhibagi Wahouda patient asigi loina bi yauna Emung Manunge Meoi ahumba gasi ayu anganbada Godavari Turelda Chongthduna Sijakhre aina agency ki pau amna phongdorakle Kobur subdivision puba deputy superintendent of police DSP K Rajeshwar Reddy ki matung inna Turelda Chongthduna sikhraba miyoi sing adugi asiba haksang sing chongthaba mafamdagi pangthap thaptaba mafamda phangba ngamkhre sina phanglaba sing adudi sahi yankai kakta ngairiba laikhitraba COVID-19 ki patient ki loina be sahi kunga manga khakta ngairiba masanupa amadi sahi kulumdai suraba masanupi asine Meoi chalabi nupi asina Phukhiba car da yahoramba suicide note ki masak maming amasuk laifam khangba ngamkhibani aire Police ki inquiry da laikhitraba nupi asigi sahi yankai nitoi suraba mapuroiba adu handa August 13 ta East Godavari district ki manung chanba Rajamundry da laiba private hospital amada coronavirus namaram oiduna sikhibaga loinana asiba hakchang adu civic authority singna mathang numita poloikhre aiba khangle aire mama masa ahumak yumgi car amati tongduna laglaga ngarang amati ngasi lonaba hingpung amagi adoida Kobur village ki Godavari Turel mathakta saba road kam rail bridge lambi wana susatpa yaba rail gari susienba yaba thong mathakta car adu thongi matai oirapna khamduna thanamlaga akanba irai sienba Turel tamna chongthakibadagi khudam phangbaga loinana thong mathakta hundok lamba car adusu police assist dawre aina DSP ridena phongdokkhre aroibada content sing asigi maroiba pau khara asi pau damjari Manipur Local News YouTube channel amadi Facebook page asidagi yangbiriba punamak pathaga jari loinada channel asina domda kanarabadi subscribe like and share tawba kawbi kun punamak pu amuka hanna thaga jari